Manipur YouTube channel swing birba mayam pum nang pu amukan nataram noksari han badem namaru iba paw am update thamjage ain hojugu chariba mami asi Haikruzam Robinson Singh Khongjom Bazar dagi amasung Khangembam Anand Prasad Singh from Wabgai dagi mahaki asi baksang Jenimski Moktagi mahaki khungangda roiba mathau mangam pangthoknaba purakibagi mami amani Robinson and Anand Prasad were killed by suspected Kuki militants at Chero on 29 May. Their bodies were retrieved by combined security force on 2nd June. Mathangi update asina Manipurigi mafam ayambada operation sathapikibagi mami amani 40 weapons mostly automatic including mortars, ammunition and warlike stores recovered by joint teams of Army, Assam Rifles, Police and CAPFS from multiple locations. Operations conducted under surveillance cover of UAV and the quadcopters, recovery of weapons. Update asiso extensive area dominations operations by Army, Assam Rifles, CAPF and Police commenced across Manipur to bring peace and harmony with effect from morning. Details follow. Mathangi update asiso relentless efforts towards restoring normalcy resulted in surrender of 39 active cadres of APLA with weapons before IGAR North and Assam Police. Spare corps urged cadres of all proscribed groups to lay down arms and return to mainstreams. Aduga mathangi update asina to address medical needs of locals affected by ongoing security situations. Medical camps at multiple locations across Kangpokpi, Manipur were organized by Assam Rifles and Civil Administration. Approx 2,300 people given medical care by motivated team of specialists. Mathangi update asina Arambai tengol naribaki damakta thukpirakho Gurkul lampak imai belsing haukiba me saisat kunga tarukta dijol tawkraba Arambai tengol naribaki damakta amukha thukpirakho haina thangmaiban hijam dewan laikai gi Gurkul lampak imai belsing na phongdorakli imai belsing asigi warol amada haukiba me gi saisat mari dagi hauraga ngasi phawbada Manipur da jathriba Miram dagi haijilakpa Kuki militant singalamdam asida laiba Kuki militant Singapore Manipuri lenga ki thawongda yaningda utuna singya tamyada laiba misam miyam ga taina duna yum kaya mai thaba miyoi kaya gi punsi manghanba amadi tan khairakpasi mikap mirau khon tabidraba amadi ngakpi senbiba ngamdraba Manipuri lenga amasung India government gi thawongbu yengduna laiba ngamlaktaba dagi Arambai tengol gi isa sing thoraktuna irang laksin bikibani adubu isa sing gi Arambai tengol dissolve tawre haina media gi khangba ngamkhibada Gurkul lampak thangmiben hijam dewan laikai gi akoibada leiriba imai bel singa yamna pendaba pogi Kuki militant singi Indian forcing ga lautunaba manba mongda miteida landaba aduga Manipuri lengak na uchi makhundan sangduna leiba ima singna khangduna leiba ngamlaktre loijing loya da yum kaya mai thaba thawai kaya manghanbagi tengthakol isa sing nataduna leiba ngamlibra isa sing amuk halakho misam yam hanagi punsida halaklaga mayong ya birakho isa sing amuk hana thoraktuna ima lebak Manipur bu hanagum ing singna leinaba hanjilaknaba isa sing bu ngasi phawbu ima singna ahing mingsen khangtuna ngairi haina makha taragli aduga top update amana Sikhiba missing maudraga taruk mai thakiba yum lising ahumga samri ga traga humdu youkhre report Manipur haukiba mi ahumdagi hauraga hojik phawda thokliba wathok asida miyoi maudraga taruk laikhidre loinana yum lising ahumga samri ga taraga humdroi mai thakre haina Indian Today NE da Pongbo report amana hairi report asina makhata na hai state asida thokliba kangluk ki irang asina maram oiraga hojik phawda laikidaba missing maudraga taruk sukre masigi manung da mitei phurup ki miyoi kunga manga amasung Kuki phurup ki miyoi humpuga humdoi oiri adubu miyoi nipan di masak khangba ngamdana leiri India Today gi report asi ngasi khakta Pongbo oiraga su ngasi numdang oiram sugnu maikai degi asi baksang taret phangkiba si tharaga di handaki kangluk ki irang asiga mari lena pa thaudok sing da Sikhiba punba migi masing samaga hum sukre khwaidagi nobo report asigi matung inna ngasi asiba Haksang oina phangkiba makhoi taret adugi manungda mari na maitai ni aduga atopa hum amana Kuki ni anobo report asigi matung inna maitai gi asi haksang kunga mapan sukre aduga Kuki gina humpu taruk sukre report asigi matung inna Manipur da kangluk ki irang thokiba mi ahum dagi hojik phawba thiba khangdri haina report tawrakiba masing asi taraga mari sukre hairiba masing asi ngasi asi haksang oina phangkiba taret asi yaurabra haibadudi report asina pande kangluk ki irang asida hojik phawbada mai thakiba yum masing punna lising ahumga samriga taraga humdoi sukre masigi manungda maitegi yum lising amga samapan marfur ga nipan amasung Kuki manungda lising amaga samriga kunka manga oiri masida Bisnupur district ta maitegi yum sam humpu Kuki gi yum manga Surasanpur district ta maitegi yum lising amga samri maudraga mapan Kuki gi yum samaga kunga taret Thaubalda maitegi yum kunga taruk Kaksingda maitegi yum kuntraga mari Kangpokpi da maitegi yum samaga kunga nipan Kuki gi yum lising amaga
कुंथ्रा कामजोंग कुकी की यूम कुंथ्रा तेंगनौपल मैतई की यूम चामग हुंफुग तरेट कुकी की यूम कुन चंदेल मैतई की यूम यंखई कुकी की खुल अनि इम्फाल वेस्ट मैतई की यूम कुंथ्राग माथोई कुकी की यूम कुंथ्राग तरुक इम्फाल ईस्ट मैतई की यूम चनी के मंगा कुकी की यूम चनी के कुन तरेट उखरुल कुकी की यूम अमानी हंदकी इरांग असिदा पुन्ना लाइसंग तरागा तरेट कुकी मिलिटेंट मई थाकी हाइबसिंग अदुदि बिष्णुपुर अनि चुराचंदपुर तरेट कांगपोकपीदा अनि तेंगनौपल अहुम इम्फाल वेस्ट डिस्ट्रिक्ट अहुमनी मरकसिदा चर्च चनी के कुनगा माथोई मई थाकी हाइरी वीडियो सिंग बिबगिदमक्ता मैम पुमना मुपो अमुक हन्ना थागतचरी अनौबा अपडेट किदमक्ता नुक्सिबिदुना चैनल असिबु सब्सक्राइब टुबिरमु थैंक यू सो मच।